ngasi numida waram phongkiba tungan tungan ba manipuri siphongsinga masum thokkiba thawdo wathoksingi maruibi I pausing mayamda thamjagi ahanbada panam pauseri gi lakusaraga laibak kanana ba hotnarubadagi issue tholakpani laibak mangna ba huralubana ti minister Biren center na aikoi gi damak pangba yaba mating panglakli manipur gi issue si center na laidiba senior leaders singna kumna khanaga laidi athubada positive response lakani thajai laingakna laiba asi kanana ba hotnarubagini issue thoklibasi laibak mangnaba huralubana ti haina minister nongthombam Biren na phongdokre wafam asi nitya pachu thekta leiba BJP gi thambal sanglenda ngasi party asu bihena ma pangal kalanana ba BJP membership drive ki pangthokiba state level sadasyata workshop ta sarugya minister na phongdokibani thauramadu madi lainana minister Biren na phongdokibada center da sahi kunthra rom palamba party amatana tauramdaba thabak thoram ngaktani BJP na manipur gi damak tawribasi center na manipur miyam gi damak pangbiya ba mateng panglakli FMR mitop khandokpa amadi ngamkai sambol khaba yauna lamdam sigi miyambu kanana ba basic oiba thabak thoram kya pekhalakli implementation da matam khra sangba khaktani aki magna makha taraduna center manipur amadi lamdam sigi miyambu kanana ba thabak thoram kya pekhalakli habisi document takani aikoi isa isa thajaba leitana atokpa thajahan bangamloi maram asina aikoi gi damak center na lamdam sigi miyam gi yaifana ba pekhalakliwa thabak thoram singa si aikoi isa hana thajaba sangi ngasidi manipur gi damak BJP lenga na kari tawri haiba miyam na sutamna tamna khanglak pa horabani haki loidana manipur gi su sigi matangna prime minister union home minister party gi president JP Nada yauna BJP gi senior leader singna kumna khanaba laide atenba matamda meeting anirak pangthok phawba laikre athubada positive response ama laklagani thajai lakpasu haure issue asi lainga asina laiba asi kanana ba hotnabadagi thoklibani masida wakhal sontaba thokte lainga asina phammunnaduna huralaga laibak mangnaba tawrubana ti haina su minister na phongdokhi ngasigi thauramadu manipur gi sadasiyata abhiyan gi in charge Dr. Rajdeep Roy Nagaland amadi manipur gi संगठन मंत्री आबे गिरी BJP Manipur Pradesh की प्रेसिडेंट अधिकारी मयूम सरदा राज्यसभा की MP सना जावल लेसेम यावना लेंगा की मिनिस्टर सिंह MLA सिंह लोयना पार्टी की कार्यकर्ता क्या सुसरु याखी अतोप पावमना कुकी जो ट्राइबल सिंह की मथकता जेनोसाइड कैंपेन चथबगी दमक मिनिस्टर Biren phagadabani HTC कुकी जो ट्राइबल सिंह की मथकता जेनोसाइड कैंपेन चथै हाइन मिनिस्टर नोंथोंबम Biren मराल सिरदुना माको phagadabani हाइना हिल ट्राइबल काउंसिल HTC ना यूनियन गवर्नमेंट ने तक्सिंख्रे HTC ने थादोरक पोस्टिरोल मद इंडियन स्टेट ऑफ मणिपुर लैरिब कुकी जो ट्राइबल सिंह की मथकता वार क्राइम सथकी हाइना थेंगलबसु थेंगलस मिनिस्टर Biren मसाना मराल याजबसु दमक लुपसिना थगली हाइरि से मिनिस्टर नोंथोंबम Biren मसखंगदबा मियोय खरदा मागना क्रिमिनल एक्ट चथखिबा हाइना यामना साउथोकना हुआ ngankhibamadi wari sanakibagi audio ma lik oirakpagi wafam handakta di wire na phongre amadi audio sigi matangda arambai tengol maitai cultural organization gi supremo korongan bakhuman masum drone activist lisipriya kangujam amadi ikai khumnari be MP sana jawbal simana tuan ba social media gi platform da matam sana confirm tokre haba wafam thamlakli lik oirakhiba audio du Kuki Zo village singda bombing sathaba lepnaba union home minister gi order amabu reject tokibagi matang su minister masana yamna thauna fana masana yazana phungtokli madam masana Kuki Zo village singda bombing sathaduna nupi angang singi mathakta war crime sathakhiba sigi amadi state armory dagi nomai lut tokibagi damak mapu phagadabani amaramna chief minister gi pokminaba manaw nupa Rajendro nongthombam na Imphal manung da leiba miyoi khrana mamal naidaba audio sing congress workers sing da yonchele haina phongdokpa leikhre haina su sirol asina phongdorakli wafam asigi matang na Kuki Zo MLA sing amadi wakhal manaba civil society organization sing na lepkhalakpa khongthang khudimak hill tribal council na mapung fana sakotkani haiba wafam thambaga loinana mara lairabas minister Biren bu phabiu haina union government gi puning singchilakpaga loinana korangan bakhuman risipriya kangujam amasum MP sana jawba lasemada credit supirakli makasa tharak poina topa pawmna job card holders sing na numit chamani gi thabak subagi khusuman center digi direct masa gi account na transfer taroklagani Dr. L Bobby
Mahatma Gandhi National Rural Employment Guarantee Scheme MGNREGA gi anauba update oina job card holder amagi kusuman masagi bank ta National Electronic Fund Management System gi kuthangdagi laklagani loidana job card holder sing numit chamani gi thabak subagi kusuman center gi direct masagi account transfer toroklagani haina Imphal West District Jila Parishad ki chairperson Dr. L Bobby na phongtokre ngasi lamphel DC Complex manung da leba Jila Parishad Office ta pangthokpa numit nini gi reorientation program of on effective function of Jila Parishad amadi Gram Panchayat through E-Gram Swaraj haiba program loishinbagi thorom da wafam asi mangna phongdokhibani Imphal West Jila Parishad organize tawduna numit nini satharako program asida Imphal West Parishad member taragamari Gram Panchayat ki Pradhan Kuntraga Mapanna Sarugyaduna E Swaraj ki anaubi scheme si Gram Panchayat singda karamna lengana paikhatlab scheme singa si pangthokadagi haibigi wakhalone expert kyana takpi tambiki Chairperson Dr. L Bobby na makhatana hai Gram Panchayat ki MGNREGA gi portal da nomuno gi hapsiliba program sing khangdaba yaraktaba matam sangna panchayat mathuk toroktaba sida district panchayat development plan sing semba level the labor sing district level the labor sing punsin aduna panchayat si mautana khanglaba matungda khungang sing da sakot lambi da pukhalangna bagi damakta administrative committee gi chairperson sing na thabak ningti na tawba ngamnaba hairiba nomini gi training program as pangthokpana hari makasa tharakpona pauzal pausi ri to paukhrana India gi chief of army staff general Opendra Dwivedi numit nini gi khongchatai Imphal yorakhrek Say Sigizun Kuntra, the Chief of Army Staff ki Pampuba Hokiba Loin, Sterasi the Toklibi Irangasi, Yangshinavagi, Numitnigi Kongsata, India gi Chief of Army Staff General Upendra Dwivedi, Nasi Impal Tunakre, Maki Manipur Kongsatasi Manungsan and Susampurama Samore Satariba, Lana Sida, Hakiang Awavanang Labam Yuishinga, Security Personal Single Liner Pibam Sing Yangshin Satlaviari. Loinana Sterasi ki Toklib Irang si Yangshin na Bohana Bada Mathautari, Senior Army Ground Commander Gasu, Unaduna Security ki Tabak Term, Singimatanga, Yangshin Genehadi. Haujiksu, Sterasi da Sahi Ama Makai Farakadora, Irang Siga Madilena, Kanglupani Gimark Toklib Irang Sibungak Siena Bagidama, Assam Rifles, Central Reserve Police Force, CRPF Yauna, Central Armed Paramilitary Force ki company kya amadi Manipur Police ki tuan makangbu ko samnaduna thoklib irang asigi phibam sing kupna yingsilibani ma ki khongsat asiga mari lainana security ki akanba section thorang sulokhatre Chief of Army Staff General Upendra Dwivedi gi nominini ki khongsat asiga mari lainana Manipur ki Chief Minister DGP yauna makok thongbu official sing unaduna thoklib irang asida security ki maikaidigi kari section thorang Paikat Payabagi Havigi Matanga, what is Hanagane Hadi Atopa Pom, Kuki Lahulup singers at Naribasu ground rule review to create Tampak to Leramba Kiem sing the Tamlagani Kuki Zo Lahulup Wadiva Kien O Amadi UPF Kimakara Tuan Kuki Lahulup singer India Lenga Amadi Manipur Lenga Kumza English singer Niga Nipan the Gis and Abahokiva suspension of operations to agreement ground rule sing Amuhana review Tauduna Nunggerba Sanakangon sing Siam Bahokri Hadi Tuan national media sing the Pinakiba report Kimatungina, Ministry of Home Affairs na Sugi ground rule singana sa Libra Haina Yangshin Bagaloidana, Isterasi Tampaki Lamganak na Lady Bakuki Singi, Kem Singasi, Laktokuna Singi Manu Hanjinba Mapam Sing that Tamna Bagi Kongtang Pakat Paukre. Issue Sigi Matanga say Sigi, Hokiba Zun Taraga Teretasu, Union Home Ministana, Isterasi security Gipum Yangshin Bagaloidana, Manipulengaki official sing Unadana, Warishana Shugi Matanga Kanakibani. Masigi mathakta tha sigi taraga mapana Kuki Zo lahulup singgi member ohum na saba mihut kangbu amaga Home Ministry gi North East ki advisor oiriba AK Mishra Ministry official singamadi Intelligence Bureau official singas unaduna ground rule sigi matangda kumna khanaki Panbayabri House Power Manipur gi singi district sing the Ladiba designated camp Taragamari Sus Nariba Kuki Lahulup Singi gather listening and Sani Rom Lady Haina Panari Manipur gi Irang Tok Ringi Mamang Kuki Zo Lahulup Sing the Manipur Makogi Tongan but Lenga Amatamna Bamadi Territorial Council gi demand Tokibadu Irang Toklaba Matung the Gidi Hanagi Dimanadu Tadolaga separate administration ki demand amok Torokibani Atopa Paomadana, Ozagi Numit Maming Teguena Pangtopio,
Laibak irang si yengduna jiribamda leiriba school sing ozagi numit thauram mamingtagi oina pangthokpiu haina mahairoi lupmarina appeal torakli jiribamgi babupurada leiba KSA ki district council office ta mahairoi lupmarina sinduna pangthokiba pawgi mifam amada KSA district council ki president konthaujam somorjin hai irang asina maram oiraga mayumai kai tumna mai thakraba mahairoi singna mayumna phawbu leiba phangduna relief camp da saidangduna leiri makhoi awabada saruk yaba oina nat ki sanabi lining laison phawa mamingtagi oina chatharingai serasida tuan majiri bamda lebi school amadi college singi mahairoi singna ozagi numit paksana pangthokane haina thorang toribasi handokpidana mamingtigi oina pangthokpiyo mahairoi singna ozagi numit pangthokpada athingba leiti adubu ozagi numit asigi tanja lauraga yamna ka hen mawong thoram pangthokpori tawbigano ka hena sauna thoram pangthoklamba thingnarabadi madura tholakpa apapatagi teksa kudima ozagi numit adubu sinbada ayaba piramliba school amadi college ki uja singa amadi sililangniba mahairoi singna pugadabani hari Manipur thokliba kangrup ki oiba irang si maru oina state amadi center lengak pairiba BJP na atopa matamda waroisin purangna bohonabiyo irang asina maram oiraga pikliba mahairoi yaw nomagi sara tanuna hingjariba miyoi kyada apan boire masigi mathakta senthok lambi leijadaba singna hingliba punsi marela lengana khangbiyu hai khensu pausda makhatana palakli amaromdana rims dental college ta patient specific implant gi maramda khanakre regional institute of medical science rims ki dental college ki department of oral and maxillofacial surgery na Indian Dental Association Manipur State Branch kusamaduna ngasi dental college ki examination hall da patient specific implants haiba hiramda continuing dental education gi thoram pangthokhredi adu hauskoina di myam pau su matang se lusinjarage masu myam puna anoba update ngamina saina channel sigi makedi gi myang inform na makhata na thamjari myam puna anoba update ngamina si